Akasvani Imphal Chitrabhanu na pau pazari ahanbada maru oiba pau Manipur ngasi kuntranti suba Manipuri lolgi numit pangthokle Tripurada Dhanpur amasung Boksanagar Vidhan Sabha Kendra anigi mariki Mikhal Chumna amasung amak paletena pangthokna bangamnaba district administration na tangai fadaba thorang punamak lokhale ISRO na hari Chandrayaan 3 mission ge lander module orbiter mai pakna hanthanduna thagan Hena Nakshan Bangamale Amashung Sel to Mantralagi Numini Chatakadaba Chitan Severing Sitagi Kujraki Kavadia da Labor Statue of Unity da Horagani. Manipur ngasi kuntranti suba Manipuri lolgi numit pangthokle Raise siki tongan malup kaya na punduna semba Manipuri Language Day State Level Celebration Committee na sinba mapungoiba thorum Palace Compound Imphal Labor Iboya masumang lila sanglen na pangthokle thorum asida Manipur Sahitya Parishad Imphal ge President Longjam Joy Chandra Singh the Cultural Forum Manipur ge President Huiriam Bihari Singh Nahru Sahitya Premi Samiti ge President Norubam Indramani Manipur State Sumangla Council ge Lifetime President PH Gunachandra Sharma Film Forum Manipur ge Chairman L Sruzakanta Sharma amasung Writers Union Imphal ge President Said Ahmad na President Member Oiri Thorum atuda Celebration Committee ge Convener Lehok Thabam Sarachandra na numit asigi matangda mapung oba warol PK Manipur International University Ghari ge Director of Regional Indian Language and Research na sinduna ngasi University asida Mother Tongue Forum Indigenous Perspective Hybrid Nomai Oba Panel Discussion Ama Pangtokle Thorum Adukuntranti Suba Manipuri Lolgi Numit Palanga Marilene Nashinbani Thorum Duda University Asige Vice Chancellor Professor Priyokumar Palatakar Amasung Ate Sangnar Bamyokiana Saru Yari Manipur Pradesh Congress Committee Nangasi Varaki Hanigi Pradhan Mantri Rajiv Gandhi ki Humputra Mapan Suba Mapokumunda Sadvavna Divas Pangthokle Congress Bhavan Imphal da Pangthokpa Thorum atuda MPCC ge President ke Meghachandra CLP Luchingba Okram Ibobi Singh amasung AICC ge Steering Committee ge member ge khangamna Luchingduna Rajiv Gandhi ki photo da lei katki Thorum atuda dol ge MLA Singh Han ge President Singh ate Luchingba Singh amasung Karmi Singh saru yakhi Sadvavna ge wasaksul lauki Raisa Police na hari hoki bapung kumri da Imphal West Bisnupur Tenopol Kangpopi amasung Thobal Jila gi irang leiba mafam singda tibu humbagi thabuk chatabada nongbai taruk marukumapan amasung bom ani fagat pangamle Police Control Room gi cherol aman hai tha sigi tarani panda underground gi mioi ahum phaki makhoi numitaru ni police custody da thamna sinakre Chirol adin hai Chirochanpur Tenopol amasung Kangpopi Jila da hoji oriba ain amasung santi raksa gi phibam asiga mari lenena miyang gi releasing chatki Raja sigi ching amasung tampaki tongan bazila sing da punna checkpoint chamakun manga hangdoktuna hingsa gi thabuk chathaba mioi lising amachanga ni pugni pan phagat ki National Highway contractor amasung chamhum potere ta tangai phadaba polam sing puba gari chhumlom chadhan ki miyamna tonga amadi aran pa pau sing thazabidad na basu Chirol asin hairi One India Foundation New Delhi na Manipur da amuk hana santi amasung nungsi sana bug phibam hanjalakani haibagi thazaba phongdorakli Foundation asigi myur kambu amana Peace Harmony and Restoration of Peace in Manipur haiba wakolon galone nangasi Imphal West ki fayang maning lekai da chatuna yengsin ki amasung tengbang piki Foundation asna rooms Imphal gi Department of Clinical Psychology ga khosam naduna chaliba tha asigi aroiba cheyol da fayang da mega mental health camp amasu pangthokani hairi Meghalaya gi Jaintia Hills tagi fakiba nongna shemba lalolu National Liberation Council of Nongpedong NLCN gi mioi maring adu silong do produktuna irai nimita court puthokre DIG Eastern Range Davis NR narakna hai lalolu asigi luchingba amasung member taramathe hoji pawda fare Tripura da Sipahili District Administration na Dhanpur amasung Boksanagar Vidhan Sabha Kendra anigi mariki Mikhal Chumna amasung amak paletena pangthopangamna ba tangai fadaba thorang punamak lokhale Akashvani ge unapada Sipahi Jila gi District Controller Dr. Vilas Kumar na hai Election Department na City ani asigi Mikhal gi damakta tangai fadaba thorang punamak lokhot pa loire Mikhal asigi damakta General Expenditure amasung Police Observer sing thunglare amasung Vidhan Sabha Kendra ani asida Tripura State Rifles ki company taret ki mathakta Central Armed Police Force ki company taramanga sizinagani Sipahili Jila ase Bangladesh ka kilometer chamarom ngangkhoi lona bana pamdaba thodok thorok pa amasung ain kaina vote thadaba thingna ba manpower matik chana sinagani Dhanpur da voter listing yankai aduga Boksanagar da voter listing yankai mathoi lei
tabiripa pawasi Akasvani Imphal degini ISRO hari Chandrayaan 3 mission gi lander module gi orbit mai pakna hanthanduna thaga hena naksin han bangamle National Space Agency asin hai lander module asi hauzi internal check tawragani lander Vikram amasung rover Prayak yauna lander module asi tha asigi kulhumdoi gi numidang wadamda thagi lemai da tabang ngamgani haina thajanari Chandrayaan 3 gi lander module asi July 13 gi mission asi thagat kibagi numit kuntra mangani gi matung haukiba sagosa nimita propulsion module mai pakna khaidokibani madugi mamangda ISRO na pau amana hai mai pakna khaidoklaba matungda lander asi debut operation chathaduna orbit amada thamgani aduda perilion kilometer kuntra aduga apilion kilometer chama thamna lehenduna maphamdudagi thagi south pole da ashu engam yaudna tahanna bahonagani mission asigi pandamdi Chandrayaan 3 na thagi lemai da ashu engam yaudna tapna tabang ngammi haibadu utpa rover adugi thagi lemai da chatpa amasung scientific experiments sing tawba haibasini Sel to Mantralo Ginumini Chatakadaba Chitan Sivir Hasidegi Kavaria, the Labour Statue of Unity, the Horgani, Sivir Asita Sel to Mantri, Nirmala Sitaramana, Haying Wangangani, Mipamadi the Sel to Mantralo Gitonga Tongamba Department Singi Secretary Sing Amasung Senior Officer Sing Yaugani, Sivir Aduna Inkum Zali Singani Futaret Fawada, Varapu Chakolabaleba Ama Ohenabagi Road Map Yauna Tonga Tongamba from Sing Kanagani. Selto Mantri Nirmala Sitaramana Savapati Udinangarang Gandhinagar Gift City da Varaki Ahanba International Financial Services Center IFSC Sangatpa Amasung Kumang Choksun Bagi Matanda Mipam Pangtokuna Amkhana Yingsin Kray Makalune Nambipam Atuda Selto Mantralo Amasung Corporate Affairs Mantralo Gi Secretary Kangbu Amayauki Kendra Gi Griha Amasung Corporation Mantri Amit Shah ngasi Madhya Pradesh Chatkadori Bhopalgi Kusabo Thakre Auditorium da Pangtokpa Thoram Amada Rajya Sarkar gi Garif Kalyan Maha Abhiyan da Miyang Thamba Chahi Kungi Report Card Amasri Sahan Hudokane Mauna Golio da Pangtokadaba BJP Executive Meeting Yauna Tongan Thorom Kaya da Su Saruk Yagani Ladak Tangarang Tokiba Extent Amada Yamdrabada Varat Lan Migimyo Mapan Sire Amana Pibam Luna Shokle Makoina Tongba Gari Adu Lambi de Ginata Duna Aruba Luknung Amada Tasin Kibani Gari Adu Le Degi Noyom Tamna Chatpa Convoy Amada Yaubani Kairia Kungang Degi Kilometer Taruk Lom Chatlagaleba Mapam Amada Extent Adu Tokibani Lady Labor Defense Committee Japan Mr. Aman High Siribasing Adugi Manungda Lanmi Mapan Amasung Junior Commission Officer Ama Yauri Extend Tokiba Truck Adu Zipsi Ama Amasung Ambulance Ama Yauna Lanmi Kuntramari Puba Convoy Amada Yaubani Truck Adu da Lanmi Taratonki Makuidugi Manungda Nipal na Siki Anina Shoki Legi SSP na High Pau Adu Hek Pangbaga Police ki team Ama Mapamdu da Sangsinki Asopa Lanmishing Adu Lady Labor Army Hospital da Pukatki Hospital da Pubagi Lambi da Lanmi Amadi Asopa Namarong Orduna Siki Official Singi Matuk Ina Extend Toki Mapam Adu da Mikan Bagi Tabak Chatari Maras Tangaksal Mantri Rasna Singh na social media da Tagalakpa Warol Amada Lanmishing Leki daba Atuda Nungai Taba Pangdorakle Mangnahai Makuina Leba ki damakta Singthan nga Oiba Toramba Tabak Sing Adu Kedung Dusu Kaubangam Laroy Rashtrapati Draupadi Murmu Uparashtrapati Jagdip Dhankar Amasung Pradhan Mantri Narendra Modi nasu Legi Lambi ki extend Amada Lanmi ki Miyosing Leki daba Atuda Nungai Taba Pangdorakle National Green Hydrogen Mission ki Kumang Soksun Nabiki Damakta Sarkar na Green Hydrogen Standard for India notified Tokre New and Renewable Energy Mantralaya Thokpa Standard Asina Renewable Stores Puthokpa Hydrogen Green ni Haina classified Tongnabiki Damakta Mission ki Jangi Matang da Akaknaba Janapata Sing Udli Masigi definition electrolysis based amasung bio mass based over hydrogen puthokpagi pambai sing yauri Hausi Aroiba da Maruiba Pau Amukhanna Manipur ngasi Kuntrandi Suba Manipuri Lol Ginimit Pangthokli Tripura da Dhanpur amasung Boksa Nagar Vidhan Sabha Kendra Anigi Mariki Mikhal Chumna amasung Amak Palikena Pangthopangamnaba District Administration na Tangai Fadaba Thaurang Punamak Lokatli ISRO na Hairi Chandrayaan 3 mission gi lander module gi orbit mai pakna hanthanduna thaga hena naksin hanbangam halle amasung Seltum Mantral gi numinini chathakadaba chitin saving asidagi Gujarat ki Kavadia de leba Statue of Unity da Horakani Paulo Seri